October ki tang ani lasing ani kun mangada Kuki village lansiluba maitei macha ama Manipur police na rescue tokre hairi rescue tokraba miyoi adudi soyam sanayamba Thomas sahi kuntra manga yang pokpi police station ki manung chana leiba thamna pokpi village ta gini hairi mahak asi imung manunggi miyoi singda tekta kaidana khusina kre hairi Reven singa kuthongna bada nimit tare nigi manungda military junta army gi lanmi chonga lekidre chanina sokula laikat nari hairi Sajik tampak tare chachakraba matung Manipur police ke Mathakta UKLF na warning Tourakli Sanden district ke SP na lusingba police kangba mana haukiba yumsa kaisi numita district asigi sajik tampak ta laiba UKLF ki lusingba amagi mayumda red chachakiba thawong su group ama oiba United Kuki Liberation Front UKLF na kana yaninda phungdok pagalonina matung tarakpada asigumba thawong amuk hana chatharaklaba thoklabadi Loop asina tumina yengduna leiro haina Manipur police ki Mathakta warning Tourakli UKLF na thatorak patrol amada Tanden SP Dramendra Kumar na lusingba police kangbo amana hauki payumsa kaisa numit ki athengba hingda sajik tampak ta leiba lubasigi lusingba amgi yumda re chatakhiba thawong yaningde Rajatakhiba adu yamna serious oiba ek amane haina phongdokladuna makhatana sigumba thabak chatharaklabadi Lubasi na tumina yengra laithokloi Lubasi government ka suspension of operation suchanaduna masigi ground rule ngakna satpagalonena Kuki jo community gi political solution ama puraknabagi mangjin thana thabak tawribani hairi Amaromda Manipur police ki maikedi phongdorakpa waphangi matungina mafam maduda drug lalonbagi thabakta maru oina jenaba miyoi khara leire haibagi Intelligence ki thajaba yaba pau ama fangbada ki chathakiba operation pau adu phangbaga Sanden district police ki kangbu ama sajik tampak ki T Scotland Village ta changsinduna operation adu chathakibani adumakpu mafam aduda police kangbuna yausilakpada hanana drug lalonba miyoi singnan thoklaga chelamle haina police ki wangang loi amana phongdrakle pawasina makhata aduna operation adu chatharaba matung halakpagi lambida miyamna police team aduda attack chatharakpani adubu local leader singa ningthina wari sanaraba matung irang adu laksinba ngamki irang laksinaba honabada Assam Rifles amade ataisi CAPF ke personnel singasu mateng pangki haire Government job mangani kibadagi matay manawna mari suba macha phumjilamle Madhya Pradesh ki Chindawara primary school da oza oiba matay manawna makhoigi numit humni khakta ngariba angangbu thabak tatkani kibadagi umangda phumjillaga nunganan sinduna thamlamle haire adubu angang adudi umangda lakpa miyoi amana kanduna purakre numit humni da ngariba angang adu district hospital da layang chathare police na mama mapa adubu fatna wahang paham tawbada makhoigi mari suba angang asina maram oiraga ozagi sinphamdagi terminate tawrakadra kibadagi angang adu umangda thanambani haina phungdoke panba yabadi state level to chain policy na maram oiraga lenga ki thabak tawba miyoi singna angang anidagi hena pokpa matamda thabak tatpa yabagi natragana promotion pidabagi penalty thamkibani Rims ta angang unaraba matungda laikidrabi manju ki hakchang jenims ki miren sangda postmortem examination tawkre MCSC ki matangda JSC amasung imung manungga Rims authority ga makal amada yasinaba laite JSC mamang thagi 13 ta masagi ahanba angang unanabagidamagta Rims ta admit tawraklaba matung masanupi ama unaraga bleeding tawrakle haituna operation chathabada laikidrabi lilong jajing awang laikai Laikidrabi nongthobam ningon chingchubam ongbi manju chahi 13 mapurai basi s nirangi haksang ngarang jenims ki miren sangda postmortem examination tawkre mahaki haksang bo institute asigi miren sangda postmortem examination tawbada executive magistrate ama sarugya kibagalonena video coverage tawke Ngarang mahaki haksangbu postmortem examination tawkibagi matangda JSC gi maikaidigi phongdokibada hauzik phawada mahak lekidaba thawdoki matangda semkiba JSC amasung mahaki imung manungga Rims authority ga gi maikaida hiram amatada yasinaba laitre adumoinamak maitegi sanabida imung amagi miyoi lekidraba matungda matam sangna aroiba mathau mangam pangthoktana leirakpana imunggi miyoi chaba thakpa tawraktaba amasung chanabi lining gi matungina aroiba mathau mangam pangthok taba yaraktabadagi postmortem examination asi pangthokpani mahak leikidraba numittagi tharaga dingas ngarang asi mahak ngasi asi mahak kilana thoram pangthokadaba numitni hairi maram asina tangai fadana postmortem examination tawraba matungda mahak aroiba mathau mangam pangthokani hairi thadok asigi matangda police na case nama lokhatuna investigation chathaba haurakle hairi Manipur aslamida thokliba achauba senpham amagi wato house committee semina thigat kadabani ojai
Manipur Assemblida soba senpam amagi matangda thokliba wathok scam asi House Committee ama sembana tigatpaga loinina chenaba sing matik sabadan DP kedabani haina Senior Congress Leader Okram Zaina demand tawri Manipur Assemblida thokliba soba senpam amagi scam asi tigatuna logi matung inadan DP naba House Committee ama semlaga thijinbiu haina Prime Minister Lok Sabha gi Speaker Manipur gi Governor Chief Secretary amadi Assembly gi Secretary da ayiba chero pisin krema matung ngarang BT rota leiba Congress bapan da pangtok Pau gi mifam amada veteran politician o Zaina mahaki wafam asi phongdokibani mahakna high democracy chatpa laibak amada democracy ki temple ni hyriba assembly da corrupt practice ama tawrakpada committee ama semlaga maral laiba singdan DP ba haibasi masana tabani assembly da amotpa ama tawba haibasi taithokpa kokla loidaba muk amana MLA miyam amadi speaker dasu Laita sinbaga chap manai Southeast Asia da ningthau panuna maning makha tamba lebak amani haina chawthok sariba asisu scam asina pungwang manghalle haiba wafam thamladuna scam asi speaker na thuba matamda House Committee ama semna thigat kadabani ngamloidaba taragadi Supreme Court ta sinaraga team amana examine tauba natragana Manipur High Court ke Chief Justice natragana Sitting Judge ta sinaduna mathau tawhanba amadi CBI da sinaduna mathau pangthokhanba asi tawgadabani haina supungdoke mahakna makha taraduna Mathakta hyriba sing asisu tawba ngamloi hairaga mahak masana thabakta onthokpinaba Prime Minister unaduna appointment launaba honagani Governor amadi atai mari leinaba makok thongba sing unaduna taksingani BJP na lengak paiba hek horakpadagi ngasi phawba system ama adumak kairaga laki judiciary system su fazana function taude adu Assembly da soba senpam amagi scam thokliba asidi athuba matamda thijinbiu haina su mahakna taksinke Thangal Bazar area da lam khopchin duna sajilamba sing tuwaikre Thangan Bazar gi Sani Thakur Mandinakal dagi Major Kul Faraga Manipur Press Club taba lambi gi naget ta lam khopchin duna sajilamba structure sing ngarang district administration Imphal West ki team amana eviction tokre ngarang sathaki bai eviction gi tabak adu Imphal West ki SDO Lamfel Jumnam Darnendra na lusingba amade Manipur Police ki kangbu yawba team amana sathaki bani eviction adu mari lenina SDO Yumnam Darnendra na pawmi sing da phongdokibada Sani Thakur Nakalgi Press Club taba lambi gi paring asi mek ki matung ina de apapa lambi amani adubu encroachment tawgula dukal amadi atay structure kaya sajilakpadagi lambi asi piksin na lairambani lambi paring asi ki naget ki lam khopsinduna sajiliba sing masa na lakthok na ba September 13 ta order amathok kuna khangan krabal laikrabani madugi matung ngarang eviction drive asi chathakibani haike eviction chathaba matamda line department sing na maru oina dukan mapu sing amadi miyamna mapung phana sagwalak pabu mahanga thapka phongdok pagal loinana eviction drive asi atay mafam sing da sumakha thana chathaki gani haike amaromda lam Henzina sajilamba dukan mapusingna makoina henzilamliba saruksing adu tamak sapsana masana lakthok sabada ayaba bibinaba hairakpa wafam SDO na taramna okay Hanagi Minister amabu handcuff sanuna hospital amada layang photo viral oirakre Bangladesh ki Hanagi Prime Minister Sheikh Hasina bu sagatpa amasung Hanagi Industry Minister Nurul Mazid Mahamud Humayun bu handcuff sanuna Dhaka Medical College Hospital gi phamung amada hiptuna leibagi photo viral oirakpadagi lebak aduda tungan ba activist singna yaningdaba kholaw larokre social media users singna thagalakpa photo amada hanagi Minister Nurul Mazid handcuff sanuna Dhaka Medical College Hospital gi ICU da layang jathabagi saktam sing thagatna rakhi users singna hanagi Minister ase sikrama matung pawbada handcuff sanuna thamle haina phongdokna rakhi mamang thagi kunmari da Bangladesh lengakna fakiba hanagi Minister adu haukiba ningthokaba da Dhaka Medical College Hospital da leiba ICU da layang chatharingai da laikidabani haina jail authority na phongdorake mamang sahida thokiba mahairoi singi ihaugamari lenina hanagi Minister adu fakibani haire Dhaka Hospital da handcuff chanuna layang photo adu lebak sinba tungna sandokpadagi social media user amasung singthaningai oiraba miyoi singna human right khongauna bani haina maral sirakle lawyers amasung human right activities singna thodok adubu yamna haksina lobga loinana ahal loiraba amasung naluna leiraba miyoi amabu handcuff chanduna thamba haibasi human right mapung fana khongauna bani haike thodok asigi matangda lengakna sapsana thijinna ba demand tauke